Bangladesh na Mecca Joint Defense Aggreement Da Ahenba Mityeng Thamkhre Athuba Da Yaoraba Yari. Saudi Arabia, Pakistan amasung Turkey na tha asigi tareta khudyek pinaduna nauna semkiba military gi mapang ama oiriba Mecca Joint Defense Agreement ta Bangladesh na Ahenba Mityeng Thamkhibaga loinana military gi mapang asida Athuba Da Yaobagi oithokpa leire hairi Bangladesh ta political gi Charang na ba thoktuna tangdu laita ba mayok naringai cherak asida military gi mapang asida yauduna makhoi gi mapangal kangkhat na ba amasung semilonda laibak sing asiga punna chamin nabagi thorang chauna tauri Mecca Joint Defense Agreement pu Islamic NATO haina khangna baga loinana Jungsinaba Lanmigi Mityeng asida yauriba Dakha ngak sengi thabak thoram singda mapangal kangkhatpada natana semitlonda su fagalakpa yabagi oithokpa lei haina leibak aduna lauri panbayai Mecca Joint Agreement asi Saudi Arabia gi Mecca da Saudi Town Priest Mohammed bin Salman Turkey gi President Tayyip Erdogan amasung Pakistan gi Prime Minister Shehbaz Sharif punna khudyek pinaduna Haudokibagi military gi apunba mapang amani agreement asida kanagumba laibak amana laibak amagi manungda hek landarakpa matamda laibak ahum asida landarakpani haina laugani haiba wafam yauri agreement asida laibak ahumgi marakta ngaksel gi Pothok puthok pada punna saruk yaminaba technology sing laibak ahumgi marakta pithok pisin taunaba amasung punna lan olai minanaba khongthang sing yauri Pakistan gi foreign minister Isar Darna Mecca Joint Defense Agreement asi laibak sing asibu ngakthoknabagi amatang ngairaba khongthang amani haina phongdorakpaga loinana Gulf region da leiriba laibak sing nasu chusinaba michang asida yauba yagani haiki